Mironbi Madomcha Thokpadugi Ejat Temsingnabada Ayaba Pirasi Hairibra KUCMA Pawasi Kangla Pau Sedagi Lokhotchavane Thauba Laisang Them Awang Laikai Basikong Lairakta April Kun the Thokiba Thokdok Amada Laisang Them Apun Balupki President Ice Priyo Kumar na Haukiba Me Tarago Humdoigi Press Release Amada Kuman United Clubs and Mairapaibi Association KUCMA Mayang Imphal na imung manunggi thokdok wathokta achum aran thidana khut thingzali haiduna hairakliba wafam adu yumpham yaudaba wafam nei thokiba thokdok adu Madomcha thokpa hauji su mirolibe sagol sem ningon laisang them ongbe chandra sakhe mapuroiba laisang them somokanta da hairiba laisang them dananjoi apokpa laisang them yai masina mi leitabagi tanja lauraga nupi oibegi Ejat temsingnabada honavada natana tamthina phukibagi thokdok amani haina KUCMA Women Wing gi Secretary Thangjam Revika Laimana Thadorokpa Cherol amana haire Cherol asina makha taribade thokdok asibu laisang them apun balupki President na imung manunggi thokdok ni hairiba asidi nupi singi mathakta satharakpa crime kayabo imung manunggi mana manin naidana kupsinduna thamningba amade imung manungbu oirabade nupi angang singda sathaba crime khudingmak ayaba pibagi thawong ni haibada haimanba thokloi hairiba thokdok asi kupsinduna thamlabade nupi khunaibo nongmagi laikha tarakbada natana Nungsi chanana lairamba imung manung kaya kainarakpada natana thoganingdaba thokdok kaya su thoklakpa yai imung aduda irang thoklakpada natana laikai dagi khungang dagi mathang irang chaukthoraktuna mairikpidagi maijaubi olakadaba dubusu KUCMA mayang Imphal na haksina lawe thokdok asida chenariba misak asibu dandi fangananaba ngamba mawongda honamina si haire KUCMA gi exam tharamlaba matung lambigi khudong thibada laikhidrabi ama mak yamna phanglam lei Pawasi Kangla Pau Sedagi Lokhotchavane Council of Higher Secondary Education Manipur KUCMA na lauba Higher Secondary Examination 2024 ngahan lauthoki baduda lambigi khudong thiba thokdok amada laikhidrabi mahairoi ama mak yamna wang na phanglam lei mahairoi asina mak yamna wang na phangduna mai paglakibada pendaba nungaitaba kaya poknari haina rongmai tude na report tawragle laikhidrabi mahairoi adugi maming Thauben Liu Kalengta apokpi Mary Kalengta kawe Lenglong Rianglang tamaidagi nei haujingna Kangla Tombida lairaga Olivia Higher Secondary School gi mahairoi nei mahakna KUCMA gi exam tharaba matung fal haidokpa ngai na football masanabu pamjaba ama oina Imphal gi Liangmai Baptist Youth Society na sinba football match ama yaururaga Kangla Tombida hanbagi lambida mahaki timga loinana gari amada mamang thagi April 18 da halakpada lambigi khudongthiba thokdok amada laikhidabani haina rongmai tudena report tawre ngahan gi KUCMA gi faladuda mahakna MIL subject mark chamada 95 phanglakhe mahak 2006 ki February thada tamaida pokhe mahakna leijaram labadi kaya da harau jagadaba haina Olivia School gi oja amade mahairoi singna pendaba amade nungaitaba phongdorokle garina thombada laisabi ama sire ani sokle pawasi Kangla Pau sedagi lokhotchabane Kaksin khunau UFO manakta lambigi mataida insang napi yonduna leiba potphamda Bolero gari ama thaujilakpadagi laisabi ama laikhidre mauna ani sokpadagi laika nakhre haire laikhidrabi laisabi adu Kaksin khunau awangdagi Salam Rosilina chahi 18 ne sokpadagi laika nakhraba aniduna laikai adumaktadagi Maisnam Devla chahi 38 amade Kaksin khunau thingnam bokul laikai dagi khumuksam Rojibala chahi 90 haire thokdok asi Bolero gari aduna starring fail oirakpadagi Diesel auto amada thomjilaba matung potfam aduda thogzilakibane Bolero gari adugi registration number MN 0AW1591 ni haire